Tampakna Siphai na peire Chingdana noi kapnabagi makhol na nili mongkot chephud leisabi ama nungmai na palle senapati dana kukilen thajilamle Kangluki irangi mami ama phawba tadriba Tampaki lamdana Siphai na peire ka thamle duga singi lamdana Diwali festival bombula thabagumna nungmai kapnabagi makhol na mapham kya da nili khwaidigi nobi iranga Urkhul district ki Litan police station konma mongkot chephuda ngasi nungthul kuki terrorist amasum tangkhul volunteer singi marakta sauna khuthona kli thaudo adu kuki leisabi ama yet thangba makhong na nungmai maruna panduna sokli saulabana pi adu Assam Rifles ki kangbuna kangpokpi rom layeng na pupukri haukiba numi khrani gi mamangdagi Litan police station konba mafam singda tangkhul amasum kuki furup singa gi marak sound unkhana duna rakhi makoina loiba khulai paiba naha kaya ama phongna thulaktuna nakal anigi marakta ngihak leituna noi kapnari nomai kapada Khudong sanana ba bunker kaya marum su semduna thamnari asigomba kiningai oiba thabak thoram singa sina maram oiraga khulamaga phauna yaba lambi singda misam amata sanakhitri Tampaki lamda security force marang pairaga leiraga su sauraba sigilamdari security force marang kaina leitri security force ki ahoba masum mathauda section dabagi khudong sabaloraga kanglup anigi numai paibising khutonari madugi saithengna misam miyam kaya marum na phangli awaba nanglaba tangkhul gi khunja singna Manipur lenga kadaida leikrabagi haina tattan hanglakli mara sida Senapati district ki Zaimeng lake ta lenga na tourism ga mari lenina semga sagali sing khulai paiba kuki tourist mayam sangsilaktuna Thugairambaga loinana mafam aduda kukilen haina thajalambagi asobu wathok amamuk thulakli masina maram oiraga furup masil gi oeba nungaina dabasi mapan thulaktuna Senapati district lomda su sandorakadra haibigi mi paibe leiri thaudo oduki matangda Thonglan area joint action committee on protection of essential land akan momong na condemn tabaga loinana CNRI bemiyoi singadu pung nifuga nipan gi manung phaga dabne haina demand torokli semga sagali be singadu kuki terrorist singaduna mai thadok lamle hairi atopa source ama gi matung inana hairiba mongkot chifu village ta khutona ba thaudo asida miyoi kun muk trap tawduna leide haba wafam social media ra sanduna ri hairiba thaudo asi sarangna pung amaga minute taret nungthin gi hariba matam masida akan mamong khuthokna ba horkhibene hari hariba khuthokna ba thaudo sida social work ki villager sing thabak suba da nupi ama makhongna numaina pale bo wafam ama report tawri Manipur gi wathok thawai bidi haini MP bimol na parliament pen ba phongdokri kumja inglisingani ga kungo homdoi gi me ahum digi Manipur tholak liba kanglok ki irang lusinana ba puksiel singna hotna dabigi matangda inner Manipur parliamentary constituency gi MP Dr Angomsa bimol koizam na pen ba phongdokri Lok Sabha gi 0 hour matamda wa ngang loduna mahak na haki Manipur thok liba irang asida India lenga na lopham thok thaudang loduna leiri toukhre gi mamangda mayang lambam Rishikant kauba miyema kuki kulai paibisingna point blank numi kaptun hatki Rishikant na makhut ani lonaraga thawai kanwina waijaki mahakna khut lonaraga haijaki badu irang asida hatok pikraba miyoi kya gi muhut silibani irang asigi asobo saitheng phanglaba miyamna asum wel phangana na bahaijaraga lakhiba singadu Rishikant na khut lona khiwa aduna mek singna taklibani haina India lengakta pienda phongdokhi Kejet siga wari sanadringai da Meetei amadi Naga singa hana wari sanagadabani tha asigi kunga mathoida Kuki-Jo Council amadi Minister Wai Khemsanga Guwahati gi mafam amada wari sanakhibadu Meetei amadi Naga gi apambigi mayoktani haina Federation of Haomei gi President Sapamsa Jadumani na khuyek piduna thadorakpa sirol aman haidi Makhatana hai Kuki-Jo ga wari sanadringai da Meetei amadi Naga furup singa hana wakhalon phaunagadabani Kuki-Jo Council na yaragadi Naga amadi Meetei na su hekta yarakani khanbadi sada sama langani Kuki-Jo sina landaraktuna misam kya nupi angang masing khangdana minungsi maset amata yaudana hatok pikre masidana tuna asiba masa phawba phangdana leidiba sing amadi mayu maikai maina tumna thadok pikraba miyam singi apamba wakhalon amata laudana Kuki-Jo thiemlaga hekta yagani haibadi Meetei ga Naga gadi kadi sunati phongdokpani Manipur thugaina bu sangsilakpa foreigner singi lana sida governor na matam khudimakta Kaubiroi dabadi lamda masi aikhogi ipai puna sahili sangsina ngaktuna ngasigi mirol sinaramani haibasi lenga na kauroi dabani haiki Koireng na lusingba UNLF ki cadre taraga mari phari Thabal district ki manung sanba Nongpok Sangmai police station ki manung sanba Haokong area digi Koireng na lusingba UNLF ki cadre taraga mari phari haina Manipur police na thadorakpa chirol aman hairi
फारब मियोइसिंग अदुदी नमैराकपम कोंडुम मैतै एलाइस लनहैबा सै निफुगा तरुक सरोक खाइबम राशिस एलाइस कंगलैपुबा एलाइस किलो अमा सही निफुगा हुमदोय तखेल संगबम राजेंद्रो शर्मा एलाइस खाबा सै यंखैगा मापन येलम रतन सिंगा एलाइस खंबा सै यंखैगा मरी अहंथेम रतन मैतै एलाइस सिरुई सै कुंथ्रा स्वयं संजु सै निफुगा नैथोय तोयजम करजित सिंगा सै कुन पुखरी होंगबम नोंगसाबा मैतै एलाइस लालदबा सै तरागा निपान कंगुजम माइसन मैतै थौदाम मोना मैतै सै तरागा मापन कोनसम बेबेतो मैतै सै कुनगा निपान वहेंगबम संतोष मैतै सै तरागा मापन खेत्रमेयुम दिक्सन मैतै सिंगा सै तरागा मापन अमसुम सिंगाखम रोमेश सिंगा एलाइस यैफबा सै कुंथ्रानी मखोयदगी इंसस राइफल अनि इंसस एलएमजी की मैगजीन निपान इंसस राइफल की मैगजीन मंगा इंसस की नोंमै मरु चामा सेल ओइना लुपा लाख अमा मोबाइल फोन तरागा निथोय हेलमेट मंगा बैकपैक मंगा मसुम 4 व्हीलर मरी फगत पंगम लेहरी सिक्योरिटी फोर्स न खुदोंग थिनगाई ओइबा मफम सिंग थीहुमबी की थबक सथबदा चुरचांपुर डिस्ट्रिक्ट के गेलजंग एरिया की खुलाई कया मरु फोरख्रे खुलाई सिंग अदुदी आरपीजी ग्रेनेड अमा MM30 की ग्रेनेड अहुम न सिंग मनेहरी कुकी सिंगी थवोंगदा SDSA न अकन ममोंग न यनिंगदबा फुंगदुरकली था सिगी कुनगा माथोयदा सेनापति डिस्ट्रिक्ट मनुंग सिना लेबा जाइमेंग लेक त लेबा थोंगलंग नागा विलेज त खुलाई पाइबा कुकी मिलिटेंट्स न सतखिबा थवोंगबो सेनापति डिस्ट्रिक्ट स्टूडेंट एसोसिएशन SDSA न अकन ममोंग न यनिंगदबा फुंगदुरकली लोबसिना थदोरकपा चिरोलमना हाई इंडिया लेंगांगना स्पॉन्सर तौबा सस्पेंशन ऑफ ऑपरेशन थ्रू एग्रीमेंट की मरुमदा कुकी मिलिटेंट्स सिंगना थोंगलंग नागा विलेज की नागा मिसम सिंगदा सथरिबा मियोट मिनै सिंग युम कैदा लुतौबा थुगाइबा मै थाबना सिंग ममदि अकी तुजुम पीरिबसि यनिंगे कोकी मिलिटेंट सिंग नागा मियामदा इरांग कैहौबगी थवोंग सिंग सथरकली युम थुगाइबा मदि मै थाबगी थवोंग सिलुप असनि याबा ngamroi कोकी मिलिटेंट सिंग सथरिबा थवोंग असिदा सेनापति डिस्ट्रिक्ट असिगी नहा सिंग कैदौनुंगदा तुमिना येंगदुना लैथोक्लोय मिटॉप नारोल संगलखिबा इमिग्रेंट सिंग संति पाम नागा विलेज सिंगी मिसम सिंगदा सथरिबा थवोंग असि पांगदबगी थवोंग Kuki-Jo Council amasung Kuki-NP Manipur की मिहुत सिंगना मणिपुर बु तंगदु लैतादब स्टेट अम ओहेननबो होटनरी THRA मणिपुर स्टेट प्रॉक्सी डेलिंग सिंग थादोक्तुना मिलिटेंट ग्रुप सिंगी मथक्ता सबसाब एक्शन लौखतुना लमदम असिदा तुंगकोइब शांति अमसुम नॉर्मल सि पुरकनब गवर्नमेंटना होटनब मतम यौरी हाइना दी थादौ ह्यूमन राइट एडवोकेसी THRA ना गवर्नमेंट की पुनिंग सिंगसिलाकली Organization asina thokpa chirol amagi matungina Manipur thoklibe irang asida Kuki-Jo Council KZC amasum Kuki-NP Manipur KIM gi mihut sing yamna sauna yawduna Manipur state asida tangdu leitaba lehendana ba hotnari haina maral siri haiba lup sing asi community singi mandate yawduna operate tawri aduga thadau community busu hunduna puna ba hotnari haina su maral siri Indian government lamda masida santi amasum tangdu leitaba purakna bigi panamda Kuki militant sing kharaga suspension of operations through sign tawri adubo agreement asina ngasi phaw agreement asigi panam sing phangba ngambadi lairadana khulai paiba suda leiriba Kuki militant sing tawningbada tawhanduna community singi marakta hena tension wanghanduna thamdi English singaniga kungo humdoigi me humdigi hauduna maite amasung Kuki anigi marakta thoklibi irang asina tuan community sing haibadi thadau mar jaumi amasung mezo group singi lanjadraba miyam sing awap humna tahanduna displace oina laidi hari tholiba thaudok sing asi state amasung central government na ningthina khandaduna santi amasung non violence pamjada community sing da support tawduna makoi singi punsi amasung lanthum ngaknaba honabana sungani haina sirolasina fongdorakli sirolasina makha taradun hai state asigi minister yumnam khemsa na Kuki-Jo Council gi miut singa Guwahati da sanaki wari singi akupa pawdam sing mayek singna miyamna pawdam duna government asigi enterprise body amani haiba lamdam asida khundari ba community sing da fongdoknaba dabi tawri lobasina makha tan state government imphal amasum Tampak ki mafam singda state police singna akan mamong na ngak sinduna law and order purakna ba honabagum singi district sing State policing matik sana thamduna law and order ngakhanduna aini yadab natragana su da lairiba militant group singi mathakta action lokhanaba su appeal torkli Manipur state asida santi amasum tangdu leitaba hanjinba puraki hairabadi leiba law sing ningthina satnahanba sapmanaba community sing constitutional rights sing ngaksenba amasum khulai paiba militant singi mathakta akanba action sing lokhatlaba matamdurata purapang ngamgani haina thadau human right advocacy gi sirol sina phongdorakli
Kuki-Jo Council ge wari sanadringai da Meetei amadi Naga ga hana wari sanagadabani Federation of Haomei. Haukiba March kunga mathoi da Kuki-Jo Council amadi Manipur gi Chief Minister Y Khemsan ga Guwahati ki mafam amada wari sanakibadu Meetei amadi Naga gi apamba gi mayuktani. Kuki-Jo ga wari sanadringai da Meetei amadi Naga furup singa hana wakhalon fawdoknagadabani haina Federation of Haomei gi President Sapamja Jadumanina khuyek piduna thadorakpa chirol asina haidi. Solasina hai Kuki-Jo Council yaragadi Naga amadi Meetei nasu hekta yarakani khanmadi samada samalangani. Kuki-Jo singna landaraktuna misam kaya nupi angang masing khangdana minung simaset amata yaudana hatpikri. Asidanatana asiba masa phawba phangdana lairiba singamadi mayumekei maina tumna thadokpikraba miyam singi apamba wakhalon amata laudana Kuki-Jo Thiamlaga hekti yagan habidi Meetei ga Nagadi karisnati fongdokpani haidi Solasina hai Chief Minister na hai jadunu wari sanariba Kuki-Jo Council asi Manipur government English ngani ga kunga mari gi December 19 da Kuki-Jo Council haiba organization ama laiti haina fongdokiba lekre masibu amuk nauna recognize tawba haibisi Chief Minister Khemsan gi kari oijabano wari sanabada yauriba sing adu lamdam sigi asengbu siti jala Manipur karamba sahida sangsilakpa no haibadu hana thidoktana wari sanaba haibisi Kuki-Jo adu foreigner oiramlabasu wari sanagadoribra Myanmar masa KNO gi president PS Haukipta natana Myanmar da member of parliament fawba oiramlaba Zomi Reunification Organization ki President Thanglian Pauguiti Makoi asi Myanmar origin ni khangna Manipur amadi India government Manipur thugaina ba su tawdun wari sanaba sida Manipur miyam na government sibu kadai fawo thajaningai lebegi National Highway 2 rom da leiriba Kangpokpi ki mafam 15 kilometer sangba mati asida yamna sip oiba politics tawusina lamdam siki miyam kaya yamna anemba thakta thammi haibasi mipum khudimangna khangi haidi Siolosina aroibada haribadi Manipur thugaina sangsilak foreigner singi lana sida government matam kudimakta kaubiroidabadi lamdam asi aikhogi ipai puna sahi lisang sina ngaktuna ngasigi mirol sinaramani haibasi sarkarna kauroidabadi maral leiraba singadubu maral khanghandana khangtapta thiembagi thabak tauroidabadi maduna tungda laibak kainabagi asoba masa oirakani haidi Anglo-Manipuri lanjau da yaukiba ipai pusangi mafam da haika lekat tambagi thawra March kunga marida faidabong da pangthokani Justice Committee Justice Committee on Anglo-Manipuri War 1891 Martyrs and Freedom Fighter of Kangleipak Manipur English ngani ga taragani pangi March 3 gi safong laktuna ipai pusangi khungul li janaba lanpham sing Thidok saba masum makhoibi ikai khumnabigi thoram sing pangthopagi khongthang leptana satharakli hairiba khongseda sigi manungchana March kunga mariga ayuk pung tara taba matamdagi hauna British India government na Manipur gi kangla da hura lona da landa silakpa aduga makoina maithiba sunangkhiba Anglo-Manipuri lanjau gi mairi sukhatkiba numida sida Justice Committee na silang duna lanjau sida yaukibi paipu singi mafam da haikaleka tambagi thoram Mapal Kangjibungi Faida Bung the Pangtokani, Tauramashida Lamda Mashida Kunda Minari Furup Singna, Punasaruk Yaminasi Hana Justice Committee na Tadorakpa, Sirol Amanaso Haidi. Siolasina Makata na Haribana, Manipurgi Kwaidi Tamoi Soki but Hawdoksingi Lakta Anglo-Manipuri Lanzao, 1891 Stomani, Toukhre Lanzao Shina Iresai Kwaipuna Makimarak the Mareba Maram Nambu, Ning Sing Hanba, Lingzel Manaba Masum Ning Tam the Hingadavani Havigi Sauraba Pausela Masu, Piram Livani. Anglo-Manipuri lanjau sida maram dambu mikha pon kitana bigidamak lanthengna malamdam sigi athauba ipai pu kyagi thawai kakhi lanjau si loiraba matungda British India government ki minamba wayel makhoi gi makhut chalaba matungda lamdam sigi athauba kaya ama mangak ta thauri thuduna sidriba fawba thauri yanduna hatpikhi kaya ama na maram damda halakpa phangdaduna loi thabikhi kaya ama na kaisum sangda namsinduna otnai bikhi India na koisa satpa kuki sing khulai pisinduna NSCN gi mayokta lehelli IM Naga gi lalholup National Socialist Council of Nagalim isakmuiba NSCN-IM amasum Government of India ni gi marakta sign tawna ki Naga gi framework agreement FAC gi waroisin na thaina ba hona bada Naga singbu aran ba tahanna gi thong amagum India na horapum khangdaba koisa satuna hingliba kuki nomadic singda khulai sing mating pangdun NSCN gi mayokta lehanna ba honari haina NSCN-IM gi sirol Q tukuna fungdorakre Dimapur level of General Headquarter
Hebron pangthokiba lup asigi nifuga tere suba Republic Day celebration tawraduna lusingbra asina makhatana hai matam amagi British loilam sasana Kuki nomadic singbu sizinabagum India government Kuki singbu phone khulai sing pahanduna NSCN gi mayok tale hali mauna hai India government amasum NSCN-IM gi English sing ani ga taraga manga gi August 3 da sign tawna khiba aduna naga gi puari da yawriba naga sing asi maning tamna lairami haibadu khangan bane dubo haujik India gi thawong sing asina FA digi na thaire haiba takpane Naga Framework Agreement asida India na uliba thawoidaba mong agreement asigi letter and spirit ta achauba parama tambiri haina takpani Government of India amasum NSCN-IM ani gi marakta leirama thajanaba sing manghananaba sinbani haina maral siri mahakna hai hirama siga mari lainana India gi wakhal ani longba thausil sing asina FA asumba saktam sing tamatan manghanaba honabani thawong asi India gi khwaidigi pangnaba thong amani hairi adubo haujiksu Naga singi thauna amasum khangba kanbagi thauna sing hanba leithri Naga gi framework agreement amasum political solution sing purak tri phawba Naga sing puna leptuna hotnabada ishorna soidana mateng panglakani haina mangna phongdokhi Ukraine nationalist Myanmar gi conflict sena di haikri India gi authorities sing tourist visa sing paiduna India thunglaba matung Mizoram state phauduna Myanmar da military junta gi mathakta lan horiba ethnic rebels sing amasum India gi mathakta lan horiba Myanmar base tawba North East ki insurgent group sing da lan tambiba amasum war drone sing supply tawi haibigi maral fajinduna National Investigation Agency NIA na thijinba hukraba Ukraine gi citizen taruk India gi investigating agency singna siriba moral sing yakidaba gloinana phajinduna thamliba Ukraine nationalist sing si moral laiti haina Ukraine government na phongdorakli haina news agency singna report tawri India gi security agency singna tha sigi taraga humdi Delhi Kolkata amasum Lucknow airport singdagi pharaba matung NIA na makhoi gi mathakta unlawful activities prevention act ki under section 18 gi makhada case register tawraba matung Delhi gi Patiala House Court ki additional session judge Prasan Sharma da puthokuna numit taraga mathuini NIA custody remand lauduna makhoi gi mathakta agency sina thigat pa horakibani NIA gi custody da remand oina laidiyo foreigner singa dudi America masa Matthew Aaron Van Dike Ukraine gi citizen taret huraba Petro Singh yauri